ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯁꯦꯜꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯤꯑꯣꯏꯕ ꯈꯔꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ, ꯃꯤꯑꯣꯏꯕ ꯈꯔꯅꯁꯨ ꯖꯣꯕ ꯇꯧꯔꯤ, ꯑꯉꯝ-ꯑꯉꯝꯕ ꯁꯦꯜ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯜ ꯃꯔꯨ ꯑꯣꯏ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯕꯅꯣ, ꯀꯗꯥꯏꯗ ꯁꯦꯝꯕꯅꯣ, ꯂꯨꯄꯥ 10, 500, 2,000 ꯅꯣꯠꯁ ꯄ꯭ꯔꯤꯟꯠ ꯇꯧꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯏ? ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯦꯞꯇꯅ ꯑꯟꯂꯤꯃꯤꯇꯦꯗꯇ ꯀꯔꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯄ꯭ꯔꯤꯟꯠ ꯇꯧꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯅ ꯀꯔꯦꯟꯁꯤ ꯑꯁꯤ ꯄ꯭ꯔꯤꯟꯠ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ? ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯔꯤꯀꯦꯁ ꯑꯦꯖꯨꯀꯦꯁꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯅꯧꯕ ꯚꯤꯎꯋꯔꯁ ꯑꯣꯏꯕꯤꯔꯕꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ꯫ ꯃꯤꯑꯣꯏꯕꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝ, ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯄꯣꯠꯆꯩ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯆꯥꯅꯕ ꯄꯣꯠꯆꯩ, ꯆꯦꯡ ꯍꯋꯥꯏꯒ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯍꯣꯠꯅꯕ ꯀꯌꯥ ꯑꯃ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯄꯣꯔꯛꯄꯒꯨꯝ 1770 to 1832 ꯕꯦꯡꯛ ꯑꯣꯐ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯅꯣꯠ ꯁꯤꯖꯤꯟꯅꯈꯤ꯫ 1786 to 1791 ꯖꯦꯅꯔꯦꯜ ꯕꯦꯡꯛ ꯑꯣꯐ ꯕꯦꯡꯒꯜ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯦꯡꯛ ꯑꯣꯐ ꯕꯦꯡꯒꯜ 1806 to 1921 ꯐꯥꯎꯕꯗ ꯃꯈꯜ ꯀꯌꯥꯒꯤ ꯅꯣꯠ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛꯁꯨ ꯅꯣꯠ ꯑꯃꯗꯤ ꯀꯣꯏꯟ ꯁꯤꯖꯤꯟꯅꯔꯤ꯫ ꯀꯣꯏꯟꯗ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ ꯆꯞꯄꯤ, 2 ꯆꯞꯄꯤ, 5 ꯆꯞꯄꯤ, ꯆꯦꯗ ꯍꯥꯏꯔꯒꯗꯤ 5 ꯆꯞꯄꯤ, ꯑꯗꯨꯗꯒꯤ 10, 10, 50, 100, 100, 500, 2,000 ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯆꯠꯂꯤ꯫ ꯃꯔꯨꯑꯣꯏꯕ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯊꯤꯒꯠꯂꯨꯔꯗꯤ ꯏꯟꯗꯤꯌꯥꯗ ꯀ꯭ꯋꯤꯟ ꯚꯤꯛꯇꯣꯔꯤꯌꯥꯅ 1862ꯗ UK ꯀꯝꯄꯅꯤ ꯑꯃꯗ ꯀꯔꯦꯟꯁꯤ ꯑꯁꯤ ꯄ꯭ꯔꯤꯟꯠ ꯇꯧꯍꯜꯂꯒ ꯏꯟꯗꯤꯌꯥꯗ ꯊꯥꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯍꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ 1920 ꯐꯥꯎꯕꯗ ꯕ꯭ꯔꯤꯇꯦꯟꯗ ꯀꯔꯦꯟꯁꯤ ꯑꯁꯤ ꯄ꯭ꯔꯤꯟꯠ ꯇꯧꯍꯟꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ 1926ꯗ ꯅꯥꯁꯤꯛ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯄ꯭ꯔꯤꯟꯇꯤꯡ ꯇꯧꯕ ꯍꯧꯈꯤ꯫ ꯃꯁꯤꯗ 100 ꯆꯞꯄꯤ ꯑꯃꯗꯤ 10 ꯆꯞꯄꯤ ꯅꯣꯠ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯍꯧꯈꯤ꯫ ꯚꯥꯔꯠꯀꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯌꯥꯝꯕꯅ UKꯗꯒꯤꯁꯨ ꯄ꯭ꯔꯤꯟꯠ ꯇꯧꯔꯒ ꯊꯥꯍꯜꯂꯛꯈꯤ꯫ 1975ꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯗꯤꯋꯁ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯇ ꯑꯃꯨꯛ ꯄ꯭ꯔꯤꯟꯠ ꯇꯧꯈꯤ꯫ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯑꯅꯤꯈꯛ ꯑꯁꯤꯅ ꯌꯥꯔꯛꯇꯕꯗꯒꯤ 1997ꯗ ꯀꯦꯅꯦꯗꯥ, US, ꯌꯨꯔꯣꯞꯇꯒꯤꯁꯨ ꯀꯔꯦꯟꯁꯤ ꯅꯣꯠ ꯊꯥꯍꯜꯂꯛꯈꯤ꯫ ꯏꯟ ꯗ ꯌꯔ 1999ꯗ ꯃꯩꯁꯨꯔꯗ ꯃꯩꯁꯨꯔ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ, ꯋꯦꯁ ꯕꯦꯡꯒꯜꯗ ꯁꯦꯜꯕꯣꯅꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯏꯟ ꯗ ꯌꯔ 2000ꯗ ꯑꯃꯨꯛ ꯄ꯭ꯔꯤꯟꯠ ꯇꯧꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ 3 ꯑꯗꯨꯗꯤ: ꯅꯝꯕꯔ 1 ꯅꯥꯁꯤꯛ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔ; ꯅꯝꯕꯔ 2 ꯗꯤꯋꯁ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ; ꯅꯝꯕꯔ 3 ꯃꯩꯁꯨꯔ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ, ꯀꯔꯅꯥꯇꯀꯥ; ꯑꯃꯗꯤ ꯅꯝꯕꯔ 4 ꯁꯦꯜꯕꯣꯅꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ, ꯋꯦꯁ ꯕꯦꯡꯒꯜ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯀꯔꯦꯟꯁꯤ ꯅꯣꯠ ꯄ꯭ꯔꯤꯟꯠ ꯇꯧꯔꯤ꯫ ꯀꯣꯏꯟꯗꯤ ꯃꯨꯝꯕꯥꯏ, ꯍꯥꯏꯗ꯭ꯔꯕꯥꯗ, ꯀꯣꯜꯀꯇꯥ, ꯅꯣꯏꯗꯥꯒꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯟꯇꯔꯒꯤ ꯃꯐꯝ ꯑꯃꯗ ꯁꯦꯝꯃꯤ꯫ 2000 ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯃꯩꯁꯨꯔ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯈꯛꯇꯗ ꯄ꯭ꯔꯤꯟꯠ ꯇꯧꯏ꯫ ꯆꯍꯤ ꯈꯨꯗꯤꯡ ꯏꯟꯗꯤꯌꯥꯗ 2000 crores ꯀꯔꯦꯟꯁꯤ ꯅꯣꯠ ꯄ꯭ꯔꯤꯟꯠ ꯇꯧꯏ꯫ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯁꯦꯝꯕꯗ ꯀꯇꯟ ꯄꯦꯄꯔ, ꯕꯥꯜꯁꯝ ꯑꯃꯗꯤ ꯄꯦꯄꯔ ꯗꯥꯏꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯑꯌꯥꯝꯕ ꯄꯦꯄꯔ ꯑꯁꯤ 80%ꯗꯤ ꯖꯔꯃꯅꯤ, UK, ꯖꯄꯥꯟꯗꯒꯤꯁꯨ ꯄꯨꯔꯛꯑꯒ ꯄꯦꯄꯔ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯄꯔ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯃ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯆꯪꯏ ꯃꯗꯨꯗꯤ: ꯅꯝꯕꯔ 1 ꯔꯨꯄꯤꯁ 10 ꯑꯃꯗꯤ 50 ꯔꯨꯄꯤꯁ ꯄꯥꯔ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝꯗ ꯔꯨꯄꯤꯁ 1.01, ꯅꯝꯕꯔ 2 ꯔꯨꯄꯤꯁ 100 ꯄꯔ ꯀꯔꯦꯟꯁꯤ ꯑꯃ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝꯗ ꯔꯨꯄꯤꯁ 1.51, ꯔꯨꯄꯤꯁ 500 ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯃ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝꯗ ꯔꯨꯄꯤꯁ 2.57, ꯑꯃꯗꯤ ꯔꯨꯄꯤꯁ 2000 ꯄꯔ ꯀꯔꯦꯟꯁꯤ ꯑꯃ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝꯗ ꯔꯨꯄꯤꯁ 4.18 ꯆꯥꯔꯖ ꯆꯪꯏ꯫ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯗꯒꯤ ꯑꯦꯚ꯭ꯔꯤ ꯃꯟꯊ ꯕꯦꯡꯛꯅ ꯄꯔ ꯃꯟꯊꯗ ꯆꯥꯔꯖ ꯂꯧꯔꯤꯕꯁꯤ ꯑꯁꯤꯒꯤꯅꯤ꯫ ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯑꯟꯂꯤꯃꯤꯇꯦꯗꯇ ꯂꯦꯞꯇꯅ ꯄ꯭ꯔꯤꯟꯠ ꯇꯧꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ? ꯏꯁꯥꯒꯤ ꯃꯁꯤꯟ ꯂꯩꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯂꯦꯞꯇꯅ ꯄ꯭ꯔꯤꯟꯠ ꯇꯧꯔꯒꯗꯤ ꯂꯥꯏꯔꯕ ꯂꯩꯔꯔꯣꯏ, ꯅꯣꯡꯃꯒꯤ ꯆꯥꯕ ꯐꯪꯗꯕ ꯀꯌꯥ ꯑꯃ ꯆꯥꯕ ꯐꯪꯂꯅꯤ, ꯖꯣꯕ ꯐꯪꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯈ ꯅꯠꯇ꯭ꯔꯒ ꯀꯔꯣꯔꯄꯇꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯟꯂꯤꯃꯤꯇꯦꯗꯇ ꯀꯔꯦꯟꯁꯤ ꯑꯁꯤ ꯄ꯭ꯔꯤꯟꯠ ꯇꯧꯗꯦ ꯃꯔꯝꯗꯤ ꯋꯥꯔꯜꯒꯤ ꯑꯦꯚ꯭ꯔꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯅ ꯔꯨꯜ ꯈꯔ ꯂꯩ ꯃꯗꯨꯗꯤ sum of values all goods and service produce equal to sum of all the currency present ꯍꯥꯏꯅ꯫ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯅ
पुथोक्लिबा पोथोक अमदि सर्विसेस असी महाक्ना नमलिबा करेंसी नोट असिगा सांग मानना चटकदबनी असिगी थौदोक असी जर्मनी जिम्बाब्वे अमदि हंगरी नेसु हाना तौखी इन द ईयर 2007 जिम्बाब्वे कंट्री असी लाइरबे हेलक्पा थबक फंगलक्तबा चाव फंगलक्तबा प्रॉब्लम असी गवर्नमेंट प्रेशर लाकपदगी जिम्बाब्वे की प्रेसिडेंट रॉबर्ट मुगाबे ना जिम्बाब्वे डॉलर्स असी अनलिमिटेड ता प्रिंट तौखी अदुदगी थबक सुबा मी लेरक्तबा लौ सुबा मीसु सोरक्तबा फैक्ट्री दा वर्कर लेरक्तबा प्रोडक्ट ना लिकलक्पा करेंसी ना हेंगलक्पा गवर्नमेंट पैसा चाइथोकपदगी मियोय खुदिंगमक करोड़पति लोइना ओइरक्पा सुमना 2014 फावबदा $100 trillion फावबा करेंसी नोट प्रिंट तौखी जिम्बाब्वे डॉलर्स असी मार्केट ता करेंसी नोट असी हैदोगा योनखी मियोय खुदिंगमक लोइना करोड़पति ओइखी चामा थप्पा मतमदा चामादा रुपीस 1 crore की चांगदा लाए सुमना तौबदगी गवर्नमेंट सु मथा साखी अमदि भाप मेना ताखिदे प्रमाण ओइना हाइजगी ब्रेड अमा रुपीस 25 पिरंबा अदु अनलिमिटेड ता मनी प्रिंट तौरबा मतुंग ब्रेड अमदा लुपा करोड़ अमगी चांगदा लाए अनी की चांगदा लाए अदु ओरगदी प्रोडक्ट खुदिंग मक्ता लोइना ममन हेनबा ताबनी अदु ओरगदी करेंसी नोट की वैल्यू लेरक्तबा असिबु अखोइना इन्फ्लेशन हारगा खंगनै जिम्बाब्वे गवर्नमेंट 2015 दा अनलिमिटेड करेंसी प्रिंट असी लेपखी अमदी सोइखिबा असिगी गवर्नमेंट हौजिक फावबा अवाबसी मायोकनरी असिगी मरमननी एनी गवर्नमेंट अनलिमिटेड ता करेंसी नोट असी प्रिंट तौद्रिबसी इंडिया ददी RBI हाइबदी रिजर्व बैंक ऑफ इंडिया की मखादा थबक पुमनमक तौई हेडक्वार्टर्स असी मुंबई दा लई असिगी वीडियो असिदगी आइगे नुंसिरबा व्यूअर्स मयामना कानरबा इन्फॉर्मेशन खरदी सुंसोय सोयदना फंगबिरंगनी हाइना खनजै चैनल असिबु नुंसिबिदना प्लीज सब्सक्राइब तौबियो मदि ऑल बेल बटन सु क्लिक तौबियो लेना फ्रेंड्स सिंग दसु WhatsApp Facebook तु शेयर तौबियो मयाम नुंगाइना लेबियो हराउन लेबियो टेक केयर आई लव यू ऑल थैंक यू